ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯁꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛꯁꯦ ꯅꯪ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥ? ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯌꯥꯗꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯁꯅꯥ ꯊꯋꯥ ꯁꯥꯗꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯏ, ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯅꯠꯇꯦꯅꯦ, ꯃꯣꯏ ꯕꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛꯅ ꯇꯤꯡ ꯐꯨꯗꯣꯛꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯁꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯏꯃꯥ! ꯃꯆꯥꯅꯨꯄꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯅ ꯇꯨꯝꯅ ꯏꯃꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯄꯗꯨꯗ ꯊꯣꯏꯁꯅꯥ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ? ꯍꯥ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯂꯨꯆꯤꯡ ꯃꯃꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ, ꯏꯃꯥ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯩ ꯏꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫ ꯊꯣꯏꯁꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ, ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯪꯃꯪꯉꯨꯔꯒꯦꯅꯦ ꯏꯆꯥꯕꯣ? ꯂꯨꯆꯤꯡ ꯃꯃꯥꯗ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯆꯦꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ, ꯈꯨꯇꯨꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯣꯡ ꯆꯥꯗꯕꯅꯦ꯫ ꯂꯨꯆꯤꯡꯗꯨ ꯃꯆꯦꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯦꯕꯨ ꯌꯦꯡꯏ꯫ ꯃꯆꯦꯒꯤ ꯈꯨꯇꯨꯝꯗꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯃꯊꯟꯇꯅ ꯐꯃꯨꯡ ꯇꯪꯈꯥꯏ ꯑꯃ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯨꯝꯊꯔꯣ ꯇꯨꯝꯊꯔꯣ, ꯏꯃꯥ ꯀꯣꯟꯒꯦꯁꯦ꯫ ꯀꯔꯤꯒꯤ ꯃꯪ ꯐꯠꯇꯕ ꯃꯪꯕ ꯌꯥꯕ꯭ꯔꯥꯗꯣ ꯏꯆꯥꯅ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯨꯆꯤꯡ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯃꯥꯗ ꯀꯣꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯂꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯧꯁꯦ꯫ ꯂꯨꯆꯤꯡꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯂꯨꯆꯤꯡꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯌꯥꯡꯕꯗꯨ ꯋꯥꯀꯤꯡ ꯍꯜꯂꯛꯄꯒ ꯏꯃꯨꯡ ꯆꯪꯉꯛꯄꯒ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯀꯅꯥꯝꯇ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯊꯦꯡꯉꯦꯅꯦ ꯅꯣꯏꯕꯣ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯉꯥꯡꯕ ꯍꯩꯇꯕ꯭ꯔꯣ? ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯁꯤꯗ ꯂꯩꯀꯥꯏ ꯇꯥꯔꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ? ꯌꯥꯡꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ, ꯂꯩꯀꯥꯏꯅ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ ꯅꯠꯇꯦ, ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏꯒꯤ ꯋꯥ ꯇꯥꯗꯧꯅꯤ꯫ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯤ ꯂꯩꯀꯥꯏ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯃꯄꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯁꯥꯎꯅ, ꯏꯆꯥ ꯅꯨꯄꯥꯁꯤꯃꯁꯨ ꯃꯃꯥ ꯐꯠꯇꯕꯤꯁꯤꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯦ꯫ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯌꯥꯡꯕꯁꯨ ꯇꯥꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗ꯭ꯔꯦ꯫ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤꯒ ꯍꯩꯗꯨꯅ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯨꯔꯛꯂꯤꯕꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯀꯥꯡꯈꯟꯗꯨ ꯍꯧꯒꯠꯅ ꯋꯥꯁꯨ ꯉꯥꯡꯂꯤ ꯌꯥꯡꯕꯗꯨ꯫ ꯍꯧꯒꯠꯂꯣꯗ ꯅꯣꯏꯕꯣ, ꯏꯅꯦ ꯃꯁꯥ ꯉꯝꯗꯦꯅ ꯏꯃꯥꯗꯣ ꯆꯠꯈꯤꯕꯅꯦ, ꯆꯥꯛ ꯆꯥꯔꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯂꯨꯆꯤꯡꯒ ꯂꯂꯩꯃꯒꯁꯨ ꯇꯥꯁꯤꯟꯅꯗꯦ, ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯈꯤꯗꯨꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡꯁꯦ ꯌꯦꯡꯉꯣꯃꯤ, 6 ꯇꯥꯗꯣꯔꯦꯃꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯂꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯗꯥꯌꯥꯏ꯫ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯁꯨ ꯅꯪꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯏꯗꯅ, ꯑꯉꯥꯡꯁꯤꯒ ꯁꯨꯝ ꯃꯥꯟꯅ ꯂꯩꯌꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯗꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯅꯣꯛꯂꯤ꯫ ꯂꯨꯆꯤꯡꯅ ꯅꯣꯛꯂꯤꯕꯗꯨ ꯂꯂꯩꯃꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯏꯁ, ꯃꯥꯁꯨ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ, ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯗꯥꯌꯥꯏ꯫ ꯍꯣꯏ ꯌꯥꯔꯁꯨꯅꯦ, ꯅꯪꯒꯤꯗꯤ ꯅꯈꯥ ꯇꯥꯕꯅꯤꯗꯅ꯫ ꯂꯂꯩꯃꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯍꯧꯒꯠꯂꯣꯃꯤ ꯅꯣꯏꯕꯣ, ꯗꯥꯌꯥꯏꯁꯦ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯄꯤꯖꯒꯦꯒ ꯑꯝꯇ ꯈꯟꯗ꯭ꯔꯕ ꯅꯣꯏ ꯑꯅꯤꯕꯣ꯫ ꯂꯨꯆꯤꯡꯗꯨ ꯐꯠ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯌꯥꯡꯕꯗ ꯌꯦꯡꯗꯨꯅ, ꯍꯣ ꯉꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯗꯥꯌꯥꯏ, ꯅꯍꯥꯟꯈꯩꯗꯤ ꯗꯥꯌꯥꯏꯒ ꯃꯤꯐꯠꯇꯁꯤꯒ ꯑꯣꯐꯤꯁ ꯆꯠꯄ ꯅꯪꯅꯕ ꯏꯆꯦ ꯏꯕꯥꯅꯤꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯥ? ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯂꯂꯩꯃꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯉꯁꯤꯗꯕꯨ ꯅꯣꯡꯃꯥꯏꯖꯤꯡꯅꯦꯅ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯒꯠꯀꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯍꯧꯒꯠꯂꯣꯕ, ꯑꯍꯥꯎꯕ ꯃꯆꯥꯁꯦ ꯉꯁꯤꯗꯤ꯫ ꯂꯨꯆꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤ ꯈꯪꯉꯤꯅꯦꯕ, ꯆꯥꯒꯁꯦ ꯂꯣꯏ ꯏꯪꯉꯦ, ꯑꯩꯗꯤ ꯑꯏꯪꯕ ꯊꯛꯑꯣꯏꯀꯣ꯫ ꯂꯂꯩꯃꯁꯨ ꯑꯃꯨꯛ, ꯑꯁꯥꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯊꯛꯑꯣꯏꯍꯦ꯫ ꯌꯥꯡꯕ ꯅꯣꯛꯇꯨꯅ, ꯑꯩꯗꯤ ꯑꯏꯪꯕ ꯊꯛꯄ ꯌꯥꯝ ꯄꯥꯝꯃꯤ꯫ ꯌꯥꯡꯕ ꯇꯦꯕꯜꯗꯒꯤ ꯇ꯭ꯔꯦꯗꯨ ꯄꯨꯗꯨꯅ ꯆꯥ ꯁꯥꯍꯟꯕ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯒ ꯂꯂꯩꯃꯒꯁꯨ ꯅꯣꯛꯇꯨꯅ ꯃꯕꯨꯡꯗ ꯌꯦꯡꯂꯤ꯫
ꯂꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯂꯥꯎꯍꯦ ꯕ꯭ꯔꯁ ꯇꯧꯔꯁꯦ, ꯑꯃꯨꯛ ꯂꯥꯛꯄꯗꯅꯦ ꯁꯨꯃꯥꯏ ꯂꯩꯔꯝꯃꯗꯤ ꯁꯣꯏ ꯉꯥꯡꯒꯅꯤ꯫ ꯂꯨꯆꯤꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯂꯩꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯖꯩ꯫ ꯁꯣꯝꯗꯅ ꯌꯥꯡꯕꯗꯨ ꯕ꯭ꯔꯦꯗꯇꯨꯗ ꯌꯦꯔꯨꯝꯗꯨ ꯇꯩꯗꯨꯅ ꯃꯆꯟ ꯑꯅꯤꯒꯤ ꯆꯥꯅꯕ ꯀꯟꯅ ꯁꯦꯝꯂꯤ꯫ ꯂꯂꯩꯃꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯁꯨ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯂꯂꯩꯃꯅ, ꯂꯨꯆꯤꯡ ꯃꯆꯦꯗ ꯃꯉꯛ ꯅꯣꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯌꯥꯡꯕꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯃꯣ? ꯂꯨꯆꯤꯡꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯁꯟ ꯑꯣꯏꯅ ꯆꯥꯁꯤꯅ, ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯂꯂꯩꯃꯅ ꯑꯃꯨꯛ, ꯏꯃꯥ ꯂꯩꯔꯁꯨ ꯀꯩꯁꯨꯝ ꯍꯥꯏꯗꯝꯅꯤꯗ, ꯀꯦꯖꯤ ꯃꯈꯥꯏꯅ ꯌꯥꯅꯤꯅ, ꯀꯦꯖꯤ ꯑꯃ ꯑꯗꯨꯝ ꯂꯧꯁꯦ, ꯄꯦꯟ ꯑꯝꯇ ꯆꯥꯒꯦ ꯑꯩ꯫ ꯏꯁ, ꯆꯥꯕꯒ ꯌꯥꯝ ꯐꯪꯖꯗꯕꯤ ꯃꯥꯜꯂꯦ꯫ ꯂꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯁꯟ ꯆꯥꯗꯕꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ, ꯊꯥ ꯐꯥꯔꯛꯑꯃꯅꯤ꯫ ꯊꯥ ꯑꯃꯁꯦ ꯌꯥꯝ ꯀꯨꯏꯔꯕꯣ? ꯂꯨꯆꯤꯡꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, 1,000 ꯄꯤꯔꯛꯑꯣ, ꯏꯆꯦ ꯀꯩꯒ ꯂꯩꯔꯨꯒꯦ, ꯗꯥꯏꯌꯥꯅ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯉꯁꯤꯗꯤ꯫ ꯌꯥꯡꯕ ꯆꯥꯗꯣ ꯍꯩꯅ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ, ꯅꯣꯏꯅꯤ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯣ꯫ ꯂꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯃꯥꯟꯅꯕꯤꯗꯩ ꯄꯣꯠ ꯂꯧꯔꯛꯇꯣꯏꯅꯦ꯫ ꯌꯥꯡꯕꯅ ꯑꯃꯨꯛ, ꯅꯆꯦꯗꯩ ꯂꯧꯔꯣ ꯄꯩꯁꯥꯗꯤ, ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯍꯥꯏ ꯅꯪꯅ꯫ ꯂꯨꯆꯤꯡꯅ ꯁꯨꯛꯇꯨꯅ, ꯄꯤꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ, ꯏꯆꯦꯅ ꯄꯨꯊꯣꯛꯇꯣꯏꯗꯤ ꯍꯣꯇꯦꯜꯗ ꯄꯦꯟꯅ ꯆꯥꯔꯨꯒꯦ ꯏꯆꯦ ꯏꯕꯥꯅꯤ꯫ ꯑꯦ, ꯅꯆꯦꯁꯤꯁꯨ ꯇꯣꯂꯣꯞ ꯆꯥꯔꯤꯅꯦ, ꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯊꯣꯛꯍꯜꯂꯣ꯫ ꯂꯂꯩꯃꯗꯨ ꯆꯥ ꯊꯛꯅ ꯅꯣꯛꯇꯨꯅ ꯂꯨꯆꯤꯡꯗ ꯌꯦꯡꯂꯤ꯫ ꯏꯆꯦꯗꯩꯗꯤ ꯑꯗꯨꯝ ꯂꯧꯏ ꯈꯪꯕ꯭ꯔꯣ, ꯏꯆꯦ ꯏꯕꯥꯅꯤꯅ ꯁꯤꯖꯤꯟꯅꯕꯗꯅꯦ, ꯏꯆꯦꯒꯤ ꯇꯣꯂꯣꯞꯁꯦ 5,000 ꯃꯨꯛꯇꯪꯅꯦ ꯂꯦꯝꯃꯤꯁꯦ, ꯗꯥꯏꯌꯥꯏꯗꯤ ꯑꯔꯤꯛꯄꯅꯤꯅ ꯄꯤꯅꯤꯡꯗꯕꯗꯣ ꯑꯩꯉꯣꯟꯗ꯫ ꯏꯁ, ꯅꯆꯦꯗꯩ ꯀꯔꯤ ꯂꯧꯔꯤꯕ ꯅꯪꯗꯤ? 5,000 ꯈꯛ ꯂꯦꯝꯃꯤ ꯀꯥꯏꯅ, ꯀꯔꯤ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯏꯅꯤꯗꯤ? ꯃꯤ ꯐꯤ ꯐꯅꯦꯛ ꯃꯔꯨꯞ ꯌꯥꯎꯁꯤꯜꯂꯤꯅꯦ ꯈꯪꯕ꯭ꯔꯣ? ꯀꯔꯤꯅꯣ, ꯐꯤ ꯐꯅꯦꯛꯇꯕꯨ 10,000 ꯍꯦꯟꯅ ꯃꯔꯨꯞ ꯍꯨꯟꯕ꯭ꯔꯣ? ꯑꯩꯁꯤꯕꯨ ꯑꯐꯪꯕꯔꯣ ꯍꯥ? ꯍꯣ, ꯍꯌꯦꯡꯋꯥꯏꯅꯦ ꯏꯆꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯄꯨꯅꯕ ꯄꯣꯠ ꯆꯩꯒꯤ ꯃꯔꯨꯞ ꯌꯥꯎꯁꯤꯟꯖꯩꯕ, ꯗꯥꯏꯌꯥꯏꯗꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯒ ꯃꯆꯟ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯑꯣꯏ, ꯑꯗꯨꯒꯤꯅꯦ ꯏꯆꯦꯅ ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯌꯥꯎꯕꯤꯔꯤꯅꯤ ꯈꯪꯕ꯭ꯔꯣ? ꯌꯥꯡꯕ ꯂꯂꯩꯃꯗ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯥ ꯊꯛꯂꯝꯕ ꯂꯂꯩꯃꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯂꯨꯆꯤꯡ, ꯆꯥꯗꯨ ꯁꯠ ꯊꯛꯇꯣꯔꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯂꯩꯃꯗꯨ ꯃꯊꯛ ꯀꯥꯈ꯭ꯔꯦ꯫ ꯌꯥꯡꯕ ꯃꯌꯥ ꯀꯥꯅ ꯂꯂꯩꯃꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯨꯆꯤꯡꯁꯨ ꯌꯥꯡꯕꯗ ꯌꯦꯡꯗꯨꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯀꯣꯏꯕꯗ ꯐꯖꯅꯁꯨ ꯌꯦꯡꯗꯦ, ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯤꯅꯦ, ꯏꯕꯨꯡꯁꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯅꯤ, ꯏꯄꯥ ꯂꯩꯔꯕꯁꯨ ꯗꯥꯏꯌꯥꯏ ꯅꯣꯏꯁꯦ ꯑꯩꯒꯤꯗꯤ ꯏꯄꯥꯅꯤ꯫ ꯂꯨꯆꯤꯡꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯌꯥꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ, ꯅꯣꯡꯃ ꯈꯪꯅꯍꯟꯒꯦꯁꯦ ꯅꯣꯏ ꯑꯅꯤꯒꯁꯨ, ꯃꯥꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ, ꯅꯨꯡꯇꯤꯒꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯟꯅꯔꯤꯕ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ, ꯏꯕꯨꯡ ꯏꯆꯦ ꯑꯃꯠꯇ ꯋꯥꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯛꯄꯗ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯗꯥꯌꯥꯏ꯫ ꯀꯔꯤꯅꯣ ꯂꯨꯆꯤꯡ ꯅꯪ ꯉꯥꯡꯉꯤꯗꯣ? ꯀꯔꯤꯅꯣ ꯂꯨꯆꯤꯡ ꯅꯪ ꯉꯥꯡꯉꯤꯗꯣ? ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ, ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯥꯌꯥꯏ? ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ ꯏꯃꯥꯁꯨ ꯋꯥꯔꯦ ꯑꯩꯒꯤꯗꯃꯛ꯫ ꯂꯨꯆꯤꯡ, ꯑꯩꯁꯦ ꯕꯕꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯣ ꯗꯥꯌꯥꯏ? ꯍꯥꯏꯌꯨꯁꯦ, ꯑꯩꯁꯦ ꯕꯕꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯣ? ꯌꯥꯡꯕ ꯁꯥꯎꯅ ꯃꯆꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ? ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯌꯨ? ꯂꯨꯆꯤꯡꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯡꯕ ꯃꯄꯤ ꯇꯥꯅ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯟꯅꯤ, ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ, ꯕꯕꯥꯅ ꯅꯪ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯗꯥꯌꯥꯏ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯌꯥꯔꯤ꯫ ꯂꯨꯆꯤꯡ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯗꯥꯌꯥꯏ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯅ ꯃꯐꯝꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯃꯆꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯌꯥꯡꯕ ꯁꯥꯎꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯗꯤ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗ ꯏꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯂꯩꯃꯅ ꯂꯨꯆꯤꯡꯕꯨ ꯀꯧꯔꯛꯏ꯫
Now, lao thenge, ay lo shinore ko. Lujing sumoy ki kada prap changkre. Yang ba mathanda tawfam khangda, machan nangangnam libadu tabada, mapabu hena warauri. Lujinga lalay magastu chatkadawbagi thoglai. Mangolda ningthem du famduna lerami. Lalay maga lujingasu wanganglamda, prap kumthaduna, lalay mana sangoydagi gari du inthari. Ningthem na hairi. Kadada chatuna no enina. Lujing du kumningdagum kumlai. Chekonda. Pung nipan fong tadri kaidawano. Lujing mamay unthok tu na lepli. Magi maong du makata na ningthem ka onsin na ningdre hai bakang laduna. Lalay mana kumlai. Ay gipot ama sulawruge san sulayruge tawbane. Paisa di. Lujing konjel kantak na. Paisa thokpa mina puthok toy ne. Ay nabuti puthoroi. Ningthem magi beg tagi listing ama lawthok tu na. Silaw lao, sinalayro. Lujing prap changsing du na mapadagi paisa du lawi. Lujing gi mataw du na lalay madu sumang du da mamon nokli. Tanja du da yang badu makutta listing ani chapi mapay du na chentorai. Chalam da hera mo yadro. Lujing wangang da mabungi makutta gi paisa du sat law du na. Mabung da noksila maga mache gi manakta chelai. Sasa tawroi che. Lalay masu start sataw du na thawkre. Yang ba ngak na maching da soli. Wahay baga nang awdeme. Ningthem na hayrai. Ay na lising ama pikrabane. Nangonda emo lawbado gini chen krise. Mapa na ngang livadu tabada yang ba mamonok na imong da changlai. Som da na lalay madu hata da gari thaw da kay konong mamang dalai. Iche kahit ano. Yawra kami. Lap na yohen lay ba ubado da lujing na nok to na. Is, asige oire, ngasay na kukhay bayadro. Dayay mamang da na nangangagtaw do uraba ay. Ay bu, batang yung kang dabadaw naga. Lalay man na hayra ay, horen waya ngang kanu ko. Ngang doy na ay di. Nang se, angang machanatra ba ne? Angang machanatra di, wangang bayadro ay se. Yohen gi manak yaw salakbay lalay maduwa ngang latre. Yohen na hanglai. Ato yung kway dito kay gino. Yada tawri ni. Lujing na marak tat na. Ayok si dabu dek katawi me. Yohen na amo nang difang zadabani na chay ni. Ho ako'y dine angangoy jari ba do? Nang buka na angangoy di hayge. Imana. Noy na ma do makuk chay layang jadi yara roy. Kari noy na ma kay na. Ay gi imama kukcha e kay na. Lalay man na hayrai. Dahen, yari ba, nang sidi ba. Yohen na nok to na. Ichanda fagi daw babu kayo he. Ado, noy na makay na usipri na tra. Iche, nang giso ima na tra. Mina sumay na mahayraga tumintari kayo no. Horen dayay daloy haydok ni yengo. Lalay madu yohen da on sila aga. Parini ba, sinatro nga sayday pamise. Temo, ay hola kanu ka. Yohen na mamonok na. Noy na paya mali na naupise. Lujing yohen da mamitpay na yengi. Aduga saw na hayrai. Mipata dumali di kayo no ha. Iche ay sawraw ra nga siya. Lalay ma saw na yohen da yen do na. Angang sa temo ko. Natradi kaya nungay na rin nga si. Yohen na lujing da kawrai. Lujing saw na machin tumtok do na yohen da onsin do na. Kaino pigitaw ba ni ay ngonda sawra ba ni na piraroy. Kain pam de koy. Ay soy kreba matunga mo hana hajeraroy ba. Asi hay do na yohen do makut anina na pay do na mamonogli. Yohen gi mataw do ubada lalay madi yohen da nung sinayang jari. Lujing na nok do na. Ado niya ba? Matung hara din ay di ka daw giyango. Lalay man na hayrai, pung sayadre, daya na jayrani. Yohen magi gari dagi kaw ani lagthorak to na lujing dapi. Ay hore nung dang laktoy ni ko. Kayo no si bo, hore na kayo laktoy ba? Angang siyam nung ay di ka maitaw niya. Lalay man na maragtat na hayrai. Chalo yari, wating ang ano, koy sa chalage.
Asi hairaga lalai maga luchingadu hatarom dalai. Sanyon batukan mamang da khamduna anidu sallai bachangai. Luching na hairai. Kitang kukum na kapiyo ko. Miso kangam niye, tumilayo. Siyamba loiduna anidu gari thauge hektaw baga nakandagi nupa amana. Masafazabidu ni neside. Lalay ma, nanaw no piro sibo. Maming kay kauge. Aya, nang disida kamay na. Mali, inaw pine. Luching nupado da suklap yengi. Nupado gi masaktu urubada momonok na koktagi kongfaw muna yung tarai. Wang basu nupa ama oibagi chapchana wangi. Kuchusu kariga changdam na gani. Sana ahing bamachuni. Samdasu tena kakli. Samkaktu na hena magun hapagum tawri. Pisum anidu musuk muna. Mamit anidu su kutak tawi. Nok pada mamit na noi. Naton su tumtak tawi. Taba-taba raba chinbalo na nok pada kajaydo dimpal na makak chong thoi. Mai thong saban do ubada ngawri daba nupi layroy. Phibam ne murti ne nupada nupani. Tanjadu da yang bagi ko lakpadu da lalay masu nupadu da onsindu na. Nung mapulase ngasidi ay tingi saurnu ko. Asi haidu na lalay madu gari start tawi. Nupadu su mumonok na luchingi manak chang sindu na. Luching khakta na ba maong da tap na hairai. Nangay na ko'y da yadre nupi macha.